ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯃꯌꯨꯝ ꯁꯤꯅꯥꯗꯦꯕꯤ, ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯁꯁꯤꯀꯨꯃꯥꯔ ꯁꯔꯃ, ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯚꯥꯅꯨꯃꯇꯤ ꯗꯦꯕꯤ, ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯕꯅꯦ꯫ Hello china ma'am, khomjari ma'am punokpu. Ngasi budana lagle anouba update ama. Ma'am adu tamne si nahan viral loikhrabi sina laimiyum ngarang mahakna ma'am ifamda mahakna tawkhiba adu sengdokjare aduga mahakna lale aisuna haire. Adu lale haibado fai adubu madu lale haibado mathau tadeba. Nasana ai isana haidi karigumba ngakna chatpa haidi kari haini ngarangsu da mayamsu khangide haidi ko koi luching prel yamba korongan ba yam phajana iche dugi mhamda thamjakhre adum matung tarakpa ichel iche singda thoktana ba haina haiduna yam phajana wafam thamlagle adusu tahanjarake aduga ahamada iche sina laimiyum asina haibdi ko sengdokcharakpa asi mayamda tahanjarake adudi mayam taminasi. ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯃꯌꯨꯝ ꯁꯤꯅꯥꯗꯦꯕꯤ, ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯁꯁꯤꯀꯨꯃꯥꯔ ꯁꯔꯃ, ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯚꯥꯅꯨꯃꯇꯤ ꯗꯦꯕꯤ, ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯕꯅꯦ, ꯃꯔꯝꯗꯤ ꯑꯩꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯁꯦꯠꯄ ꯆꯥꯕ ꯑꯗꯒꯤ ꯂꯥꯡꯕ ꯉꯥꯎꯕꯗ ꯈꯤꯇꯪ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯌꯥꯋꯣꯜꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯀꯧꯕꯤꯔꯒ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕ, ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯖꯕꯅꯦ꯫ ꯑꯩ ꯏꯁꯥꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯌꯥꯖꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯦ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯩ ꯑꯃꯨꯛꯀ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯐꯖꯗꯕ ꯇꯥꯔꯒꯗꯤ ꯄꯥꯔꯇꯤꯅ ꯄꯤꯕ ꯆꯩꯔꯥꯛꯇ ꯏꯁꯥꯅ ꯌꯥꯖꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯌꯥꯖꯔꯒ ꯂꯧꯖꯒꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯕꯅꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯍꯧꯈꯤꯕ ꯊꯥꯏꯅꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯒꯠꯄꯤꯔꯒ ꯑꯩꯒꯤ ꯄ꯭ꯔꯦꯁꯇꯤꯖ ꯁꯣꯛꯅꯕ ꯇꯧꯕꯤꯕꯗꯨꯁꯨ ꯇꯣꯛꯄꯤꯅꯕ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯕꯅꯦ꯫ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯒ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯕꯗꯣ ꯇꯣꯛꯄꯤꯔꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯁꯨ ꯎꯕꯤꯔꯦ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯉꯥꯛꯅ ꯆꯠꯂꯝꯕ ꯇꯥꯔꯗꯤ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯊꯣꯛꯏꯗꯣꯏꯅꯦꯕꯀꯣ꯫ ꯁꯃꯥꯖꯇꯁꯨ ꯎꯕꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ꯫ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩ ꯊꯝꯖꯔꯤ, ꯌꯥꯝ ꯐꯖꯗꯦ ꯑꯁꯤꯒꯨꯝꯕ ꯅꯁꯥꯅ ꯖꯍꯥ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯏꯁꯥꯒꯤ ꯔꯥꯏꯠꯅꯤ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ, ꯌꯥꯝ ꯊꯤꯅ ꯐꯖꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯦꯝꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖꯗ ꯁꯨꯃꯥꯏꯅ ꯑꯣꯏ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯎꯕꯗ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯐꯝꯗ ꯌꯥꯝ ꯊꯤꯅ ꯐꯖꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯦꯛꯁꯇ ꯂꯩꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ, ꯖꯍꯥ ꯇꯧꯅꯤꯡꯕ ꯇꯧꯖꯕ ꯑꯗꯨ ꯏꯁꯥꯒꯤ ꯋꯥꯔꯤꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯑꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ, ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯥꯔꯗꯤ ꯃꯌꯥꯝꯅꯁꯨ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯈꯪꯅ ꯆꯠꯄꯤꯌꯨ ꯃꯌꯥꯝ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯏꯌꯥꯝꯕ ꯀꯣꯔꯧꯉꯥꯟꯕꯅꯁꯨ ꯊꯝꯖꯔꯛꯄ ꯋꯥꯍꯩ ꯈꯔ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ, ꯃꯈꯥ ꯇꯥꯔꯛꯄ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯔꯛꯇꯅꯕ ꯋꯥꯐꯝ ꯊꯝꯖꯔꯛꯄꯁꯤ ꯃꯌꯥꯝꯗꯁꯨ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯅꯁꯤ꯫ ꯁꯤꯗꯪ ꯍꯥꯏꯒꯦ, ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯩꯁꯥꯗ ꯀꯩꯗ ꯆꯠꯂꯦꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡ, ꯑꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯑꯩ ꯈꯨꯠ ꯊꯤꯡꯖꯟꯅꯤꯡꯗꯦ, ꯅꯣꯏ ꯊꯤꯡꯖꯟꯅꯤꯡꯗꯦ꯫ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ, ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏ꯫ ꯑꯣꯜꯗꯦꯁ ꯐꯣꯔꯝ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯅꯤꯀꯣ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯣꯏꯒꯤꯗ ꯅꯣꯏꯅ ꯑꯄꯥꯝꯕꯅꯤ꯫ ꯇꯧꯕꯗꯕꯨ ꯅꯣꯏ ꯐꯣꯡꯉꯛꯀꯅꯨ, ꯐꯣꯡꯅꯒ ꯅꯣꯏ ꯃꯨꯛꯈꯥꯏꯔꯒ ꯑꯩ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯦ ꯍꯥꯏꯔꯒ, ꯑꯩ ꯑꯗꯨꯅꯦ ꯍꯥꯏꯔꯒ, ꯑꯩ ꯄꯩꯁꯥꯅ ꯄꯤꯔꯒ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯄꯩꯁꯥꯅ ꯄꯤꯔꯒ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯅꯣꯏ ꯍꯦꯟꯅ ꯂꯦꯝꯕꯩ ꯇꯥꯏꯞꯇ, ꯍꯦꯟꯅ ꯆꯥꯎꯊꯣꯛꯄꯩ ꯇꯥꯏꯞꯇꯒ ꯇꯧꯕꯗꯤ ꯇꯧꯔꯛꯀꯅꯨ, ꯂꯝ ꯍꯦꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯣ, ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ If your rule affect the society, there is a lot of rule that can punish you. Okay, this must be understand. ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ꯫
mayam subire aduni aduga lona ngarang 12 December nupilan gi oina pangthokhiba jiribamda imasing na habdi lamjen tanabadu yam thina phajai adu mayam su jingalake asigumna ima asi matung tarakpada tholakhidra khangbadi ngamde adu yamna thona phana imana chenba si mayam jingalake yam thamoi beli ubasida ko ima asigumba ima asi tholakhigedra habdo khangba ngamdre makhada akhoi generation matam asida adu yam phajai mayam adu su jinganjarake mayam adu jingrasi mayam subire mayam adudi yamna makha sangda jarurage video si sai sida lusinjarage mayam soikiba lankiba yawrasu apung bangang ni amadi nanaw ni khandana ngakpigani adudi mathangda amuk thengnajarasi kainamnarasi bidai lawjarage matang sida